Assalamualaikum. Ikoi iramdam da leiriba all communities aina ngasi post ama yi Facebook ta tawjabado sengna madu kanagi side feeling da natraga kanagi adu natte mioi ba magi minung sida aina tawjabani sengna eo pik liba ngang sahi thani pan da suba ngang sahi ani makhai da suba hal loiraba aikoi na hanadrasu sigadabagi ngairaga leiraba ima iben ichel iche adagi angang sing adugi singdui mawong matau du ubada nungai jadabadagi kasi post tu tawbani mya la ji to piro mya yari mu khoi lan sida soi je nongoi pai ba masen phana badi ngamdre khulai pai da ba ima iben ichi chen yum da chamna leiba lau suba sum sidoina hat pagi tukpagi phabagi sumena tawre kana protection lan nga i nei khoi gi su lei ado amade ek to horaga amana am tawe ade somdagi makhoina su ekhoi ja haifam khangdreba government gi leiba sipai ado central government gi leiba sipai leina sumene khoi gi imai ben iche chansing se yamna manipur si khoi gi civil war on thok bagi phibam am da lak se yamna nungaite aduna leiba praja ekhoina khara gyan taminaraga bhat taminaraga fagadra khallaga idi sengna phakriba tawkriba ima iben iche chansing do adugi singdu sengna angang singdu thadok piona nungsi miyoibe minungsi da haijabani masida kanagi side feeling natraga kanagi support ngang bunate ekhoi manipur da punna leminaba yelhomi sing loinamak nungsi aduna masida kuki ge adugi asigi ai khaijaba su leite sengna huji oiriba manipur gi situation sida sumi yengbada asonba mitane ba series akan ba miyam hausi deba aduna sum yeng mayam su dum research tawbiyo ekhoi su khangi ji ko aduna mara leijadaba khulai paijadaba sumna leiba thangam bu paiba ngamroi da hansing duni ba phabiri ji pun biri ji aduna law suraga leijaba dumba duni ba siri ji akal lakan ba sing demta sinadreba adu aina haijaningi sidi ekhoi gi lan ji lepiro mayam masigi lan ji control kanana su tawba ngamroi dra na khalle public ekhoi mayam praja leiriba all communities na wakhan taraga masi amuktang ekhoi hanthani ji na ai mayam da salam goloi na haijari masida all community kanada side feeling da wangang ba leijate aduna mayam na lan lobi gano aina thagatsagi bedo mioi bai minung sidani medo maitai gi support amagi support nate aigi muslim thoga su kana gumam tor ko ai madu di loina mai khoi kuki gi ro maitai gi ro pangan gi ro corporate loina tonaraga khoi manipur da jati am khak leiba nate jati mayam leibani aduna masidi laiminna ba kairoi lekai dugi ekhoi gi manipur da sab manana hanadagi nungsina lerak dugi mawong gi adugi tatna thana ba ya da mari du da chingsallaga ekhoi madu nungai to phongdorokpani aduna lan si lepiro ekhoi akan ba khulai pai masen di amata phaba su ngamnadre hana ba su ngamdre anduga asona son ba imai ben iche chan sing angang nubi da yamna sumen to basi yam nungaite ekhoi manipur sida hingi haiba manipur ni haiba si khoi miram da lebe khoi ji mai thangal sakpa ngamdre maram di oiriba situation sida tawriba mawong singchi loina aduna mayam morau bigano any communities I give your Facebook follower kuki oibe yai naga oibe everything ado ai kesu kanada madu side feeling nate aduna yariba makoi athubada uji phariba che chan angang piklaba angang singdu bo thadok piraga koi hana dongna nusi sana leminasi haraga mayam dagi wangang ba swaidelo senjari. Thank you everyone.